ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯤꯅꯣ ꯁꯦꯡꯈꯥꯏ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯤ ꯋꯥꯔꯛꯄꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯋꯥꯔꯛꯀꯗꯧꯔꯤꯕ ꯃꯤꯗꯣ ꯂꯥꯛꯑꯣ ꯅꯪ ꯂꯝ ꯍꯦꯟꯕꯅꯤꯅ ꯅꯪ ꯑꯗꯨ ꯇꯧꯔꯝꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤ ꯌꯥꯎꯒꯗꯕꯅꯤ ꯄꯨꯁꯟꯕꯤꯌꯣꯕ ꯃꯤ ꯑꯃꯈꯛꯇꯪꯗꯤ ꯃꯥꯅ ꯊꯣꯝꯃꯝꯒꯅꯤꯅ ꯌꯦꯡꯅꯕꯗꯣ ꯊꯣꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯁꯤꯡ ꯍꯦꯟꯒꯠꯀꯗꯕ ꯅꯠꯇ꯭ꯔꯣ ꯂꯨꯞꯁꯦ ꯌꯥꯝꯈ꯭ꯔꯦ ꯃꯤ 19 ꯂꯩꯕ ꯖꯒꯥꯁꯤꯗꯗꯤ ꯃꯤ 10 ꯂꯨꯞ ꯑꯃ ꯁꯦꯝꯃꯛꯑꯗꯤ ꯂꯨꯞ ꯀꯌꯥ ꯁꯨꯔꯛꯑꯅꯤ ꯈꯔ ꯑꯃꯗꯤ ꯌꯨꯝꯒꯁꯨ ꯋꯥꯡꯈꯠꯅꯩ ꯍꯥꯏ ꯈꯔ ꯑꯃꯗꯤ ꯒꯥꯔꯤꯒꯁꯤ ꯅꯨꯡꯉꯥꯏꯕ ꯇꯣꯡꯅꯩ ꯍꯥꯏ ꯀꯣ 70% ꯑꯣꯏꯕꯁꯦ ꯑꯗꯨꯅ ꯂꯨꯞ ꯃꯁꯥꯁꯨ ꯄꯪꯍꯧꯗ ꯄꯣꯛꯏ ꯍꯥꯏ ꯑꯩꯁꯨ ꯂꯨꯞ ꯁꯦꯝꯒꯦꯗꯤ ꯌꯥꯝꯃꯦ ꯂꯨꯞ 10-30 ꯑꯩꯁꯨ ꯂꯨꯞ ꯁꯦꯝꯕ ꯌꯥꯕ ꯃꯤꯅꯦꯕ ꯑꯩꯁꯨ ngasi akhona unajribasi thodona information center for hill areas manipur yam icham haraga su khangnaba adugumba yamna manipur gi yamna gi chingmi tami khaidana thabak tawraba adugumba koi nodal agency ma oina sum yamna su khangnaba adugumba icham gi information center for hill area manipur gi founder president su oigiriba Sri Nongthombam Rajendra miyamna boy hare su khangnaba duni tamo अखोना हगचनिंगदी इसमसी कमायना सेमगिगे हाइबसी तमन मिया ममांगदे या पीगिबे लेरे अदुबो अइना हगचनिंगदी हौजिकसे चमसी मियामनदी अखोगी गवर्नमेंट दा चबिनबा गवर्नमेंट सिगी ओइबा अखोना एमडीएस लेबदोना इंफॉर्मेशन सेंटर फॉर हिल एरिया मणिपुर से अखोना नोडल एजेंसी ओइना लौनै अदा लुरिबो ताकती सोशल मीडिया दा अखोना कांग्रेस आईएम ना अखोगी मणिपुर की कांग्रेस आई हाइतारे Manipur ki border fencing yang dulu tongan community mayam ama ko na sanjal pasi isam na kogi sambal khaba thingdagi koi thoki da bune haiba ko ama thengna kre sigi batang da tamu ba as a founder president moina tang miyam da samun da ko han bina bai pil tawji ai ahamada yang video view kudima ina kudima ai kai kumna uchari Rajendramani migi chillese thingmangamde akogi manipur da hoi khalga yangse manipur kaibi yaroi haidana table dagi lawba phamung dagi lawba mapan thoga manipur nuksiba mapan thoga manipur kari tauri kari phibam leiri haina thijen babudi table dagi lawba phamung dagi irak pasina masing henbana Maram warga koi kariguma matamda koi Manipur da koi maseng ni marak thon ning da kariguma ma he thoke tawri se maru oina koi fil chataba aduga phamung dagi table dagi ya ma wak to busina thamoi gi oiba aduga lambu gi grass ut karamba film da lai ga habse khangdab sina maram warga adumaina phongdor ko ne na yadmai thamjage aduga yahan muda Hoi, government na tawiba paikaliba thabak sida akoi samna handaki 2017 nagi laiba government se akoi samna morally physically loina support taw mayam di karigino mamangna tawam diba karigino haiba mayam gi wahang ama lakani mamangda di akoi yengase akoi manipur amata ngaraba MSRTC straight transport jelambra jende ko jende hunung laiba cement factory kamai torome mathok pangtok treko roitang spinning mill mathok pangthom treko jiri gi sabagal thupsam reko juri da wa sakhairaga chegi kaino product puthokra potsu thupsam reko karamba masak tok puthaba amata jairam gana se akoina isamna iwal chingi district khar gi khung khar chang matamda akoina thengnari si ozasi maximum sama da 99% mo chilaga thabak torumba DC SEO SDC ukhul gi aisira senapati gi aisira tamelong gi aisira DC khudumaki DC SEO mari lenaba director bawuda Imphal da laaga yumda fine chupa hiram khudimmakta haiba tare health ki da harasi doctor thare de haraga compounder amana tolob yanarga lai
ओजा थारे थारे हारगा ओजा सी चिंग मीसिंगा तोलब तंखाई येनरगा माना युमदा थिका तौलै बिल थिका की बिल म तानम मतमदा अखोइगी से ऑफिस इम्फाल ताना लागा नत्रगा करीमा वाकट के इम्फाल दे लाकपा इवन मिनिस्टर म उनगे एमएलए म उनगे यारगसु से इम्फाल दगी लागा लाइफम लेइते होटेल दा नुमि मंगा तानी ngaire मदुदा नियम दा पोकपा नियम दा बखक नतना होटेल दा नोमगी चार्ज चंगबे पैसा अदुगा चाबा थपकी तौरे मयाम सिना वारो कांदा अखोगी मरक्तसु मुंगनाबा मा कदौदो नुदा को सुम लागा अखोजी तोखाय तारगे गाय वखक चिगुम से लाकी ममांग ले सिस्टम नि कोना हाइजरिस फिल्म खुदिंग मग तो टेल फेल होरम हुजिक 2017 दगी लाइवली बीजेपी ले गवर्नमेंट सी होय मयामना सुंगांगना बदा स्मागी फैमिली नि अदुनिया दान हाबी अखोय मतमदुदा ममांगी 2017 की ममांगदा अखोयना हंजन अखोयना फेसत पी कर्म पी ट्रांसफर पॉलिसी सेमदोक पियो अमुक ट्रांसफर तौखिबसिना सिंगदा सही अनि नत्रगा अहुमदी मीदुना लेंगन लहनबा अदुगदी अखोय इमोशनल इंटीग्रिटी म लानी खंगदो मयाम खंगनरनी सीमा अदुगा अखोय चबम मतमदा लोन सी अखोय खंगद्रबनिना तंगाय फदना तांखुल अदुगा पुमै खरे अखोय की ट्रक अचौबुसी तंगाय फदना सीगी लोन सीदी कोई सर्विस हापीरगा लोन से अखोय फाउनो लोन उहन बियु हाइबमा अदुगा चिंग लेरिबा डिपार्टमेंट खुदिमक मागी मागी चिंग फजन मथौ तहलु हाइबा अखोय मतमदुगी डिमांड को लंबी सी खरी हागनी अदुम कोलासी अखोयना चपम मतमदा अदुम कोलास मथक नापी हौरिमिना अदु चिंग एमएलए दुना मतमदुगी नि कोई हाजरिसे सिगी खुला खोजिंग दुना मोने यारमिना पैसा तुम पिथोखरे लंबी दि नोंगालग चतो याद कनाना तौबु ताई मसे ख्वाइदगी मणिपुर खुनामिनरिबा जाति सिंग मरकता अखोयना ख्वाइदगी मिसिंग याम बोइबा अखोयना मयाम बोइरबनिना मयामदु अखोयना कॉन्सेंट नाउसलगा कदाय सोई कमाय तौगदब पोसिना इसागी हक्ता खलगा थबक तौरमदुना अखोय मणिपुर सिमाइना ममांगी चैप्टर सिनि आइना थमजनिंगबसे अनि सुबा 17 की अखोयगी गवर्नमेंट से लाकांदा अखोयना उरे हाइदि ओहोंग अमा पी सिंगी सिनाव मयामना कम पी उखुल हाना वो इको उखुल मियाम चमक किरम उखुलनी उखुल दो ए सनापी वे सिंगी दिसक अमता दो वक्त भले इवन चो चबदबो इवन लोइना अखोयना डिमांड तवी समना हाना दगे डिमांड तवी कर्म डिमांड सिंग द कैबिनेट थंबियो फमिको फमी स्टेट ट्रांसफर हिंगलिको मागी लेरिबा डिस्ट्रिक्ट खुदिमक्तुदा ऑफिसर मथक तो हलो तो होलिको इवल आमा खक्तनी अखोयगी डिमांड दा लोन की धारे मय की धारे मय खदी अखोय सर्विस हापगा तमने होजि हौरे को तमरे को याम नुवाइबा मना अखोयगी डायरेक्टर लैंग्वेज प्लानिंग इंप्लीमेंटेशन हाना लैंग्वेज सेना लेरमे अदा पालिबा सरकार सिना अखोयगी याम सोइबिरे दे चमन तांगत की प्रॉब्लम सिंग मनुंग दा चिंग लेरिबा अपिप कम्युनिटी सिंग हाइतारे अखोय मयाम डायलेक्ट अदुगा हाना लेने अदु लिंग्विस्टिक मेंग दि डायलेक्ट हबजे लेते अदुना कलु कुंथा मिजु कुंथा बन ओइगिबा सिंगसी लैंग्वेज सेलर मदी डायरेक्टर ऑफ लैंग्वेज प्लानिंग इंप्लीमेंटेशन हाइदना हजि लाक्तना अपिक लोन से हाइतारे को सिदि खरा चौकटपा पाइते गुंबा कबुई गुंबा आय लोन खरा चौबा कोई पाउमाई गुंबा से हजि गवर्नमेंट इनिशिएटिव लौखतुना कोई इवन नसी तंबा मतमदा कोई ऑनोरियम बाव पीबगी लेरे मसैदी चमगी चमरे कोई यामा ओथो राजेंद्र पुखलपा उजचिंग मनुंदा माइ पाकपा मने ले मसे नव सेम चिमिसगी अचौबा थौदांग अमने स्वाइना आई लोकल सिगी बतांग दि करि मो लेगे यामना लावपसि माइ पाइना लबिब्रा हाबिदि हजि जिक्से डायरेक्टर लैंग्वेज प्लानिंग इंप्लीमेंटेशन हान सेलेन बदि डायरेक्टर लेरे मसे आईएसएम डायरेक्टर होइरे नाम चाउनो माइ पाइ होय अदुगा इसम ताकलक यामना मरोइबा कुंथा मरी ओरमदे कुंथा भग ओरबा स्टूल ट्राइब ओरबा संविधान सो रिफ्लेक्ट तौर बदुगुंबा कम्युनिटी सिंग जे तम्बदा खुदोंग चाबा पीगदुना हाबिदु गवर्नमेंट सिने हेक लाको बीजेपी की लेड ऑनरेबल चीफ मिनिस्टर ना अनोंग थोंदिरेना लाको दगिदी लैंग्वेज सेलेन बदगिदी डायरेक्टर ऑफ लैंग्वेज प्लानिंग इंप्लीमेंटेशन लौदना हुजिक्ति कबुई गुंबा पाइते गुंबा नत्रगा रोंगमई गुंबा तंबा मतमदा ऑनरेबल पीरे अदु मसिमक्सी इसमगी माइ पाकने हाने लौगद्रा नत्रगा मसि कनादा मसि क्रेडिट पिनिंग बगे मसिमसा मसी सेमिनार गति
ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯏꯆꯝꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯀꯕꯨꯏ ꯐꯨꯜ ꯁꯝ ꯇ꯭ꯔꯥꯏꯕ ꯈꯔꯁꯤꯒꯤ ꯄꯥꯎꯃꯩꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏ ꯄꯥꯛꯃꯤꯟꯅꯕꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯑꯣꯏꯅ ꯎꯌꯦꯅ ꯇꯥꯛꯄꯤꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣই 2017ꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯃꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯜꯕꯁꯦ ꯁꯤꯗꯩꯁꯦ ꯑꯩꯈꯣꯏ ꯏꯁꯝꯒꯤ ꯇꯤꯝ ꯑꯃ ꯂꯣꯏꯅ ꯂꯥꯛꯑꯒ ꯍꯣꯇꯦꯜ ꯒ꯭ꯔꯥꯎꯟꯗ ꯃꯥꯅ ꯋꯥꯁꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯎꯅꯩ ꯎꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯗ꯭ꯔꯤꯉꯩ ꯋꯥꯁꯛꯇ꯭ꯔꯤꯉꯩꯁꯦ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯜꯂꯛꯑꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯣꯏꯒꯗꯧꯕ ꯃꯇꯝꯁꯤꯗ ꯁꯤꯗ ꯑꯩꯈꯣꯏ ꯏꯁꯝꯒꯤ ꯇꯤꯝ ꯆꯤꯡꯗꯒꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯥꯒꯤ ꯀꯁꯇꯝꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯩꯈꯣꯏ ꯐꯤ ꯑꯃ ꯏꯜꯂꯒ ꯃꯌꯥꯝꯗꯨꯅ ꯍꯪꯉꯦ ꯅꯨꯃꯤꯠꯇꯨꯗ ꯉꯁꯤꯒꯤ ꯁꯦꯝ ꯑꯣꯏꯕꯤꯔꯤꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨ ꯅꯤꯡꯊꯧꯁꯤ ꯑꯣꯏꯕꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯀꯔꯝꯕ ꯈꯨꯗꯣꯜꯅꯣ ꯅꯪꯅ ꯁꯦꯝ ꯍꯦꯛ ꯋꯥꯁꯛꯄꯒ ꯑꯩꯈꯣꯏ ꯅꯪꯅ ꯑꯩꯈꯣꯏ ꯆꯤꯡꯗ ꯄꯤꯒꯗꯧꯔꯤꯕ ꯈꯨꯗꯣꯜꯁꯦ ꯀꯔꯝꯕ ꯈꯨꯗꯣꯜꯅꯣ ꯍꯥꯏꯗꯅ ꯍꯣꯇꯦꯜ ꯒ꯭ꯔꯥꯟꯗ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝꯗꯣ ꯆꯥ ꯊꯛꯃꯤꯟꯅꯔ ꯐꯝꯃꯒ ꯃꯌꯥꯝꯅ ꯈꯟꯅꯕꯤꯔꯣ ꯃꯌꯥꯝꯅ ꯍꯦꯛ ꯁꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯝꯒꯤ ꯇꯤꯝꯅ ꯄꯨꯊꯣꯛꯄꯤꯕꯗꯣ ꯑꯩ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤ ꯀꯩꯅꯣ ꯀꯥꯟꯅꯕ ꯆꯟꯗꯝꯅꯤ ꯍꯦꯛ ꯋꯥꯁꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯁꯦꯝꯒꯤ ꯌꯨꯝꯁꯤꯗ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥ ꯀꯛꯑꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯑꯃꯃꯝ ꯂꯣꯏ ꯁꯦꯝꯃꯦ ꯎꯈ꯭ꯔꯨꯜꯒꯤ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯒꯤ ꯇꯃꯦꯡꯂꯣꯡꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯣ ꯑꯗꯒꯤ ꯆꯥꯟꯗꯦꯜꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯝꯃꯒ ꯀꯔꯤ ꯍꯥꯟꯅ ꯄꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯏꯃꯥ ꯀꯩꯊꯦꯜꯁꯤ ꯂꯣꯏ ꯂꯩꯀꯣ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯣꯡ ꯃꯄꯥꯟ ꯃꯄꯥꯟꯗ ꯂꯣꯏ ꯐꯝꯃꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯝꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯀꯩꯊꯦꯜ ꯑꯃꯃꯝꯗꯤ ꯄꯤꯌꯨꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯌꯦꯕ ꯀꯣ ꯑꯗꯨ ꯃꯉꯣꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯥ ꯄꯤꯑꯦꯝ ꯎꯅꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯝꯒꯤ ꯇꯤꯝꯕꯨ ꯀꯧꯕꯤꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯤꯡꯗ ꯈꯨꯗꯣꯜ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯏꯁꯝꯅ ꯉꯁꯥꯏꯒꯤ ꯄꯥꯝꯖꯕꯗꯣ ꯑꯩꯈꯣꯏ ꯆꯤꯡꯗ ꯀ꯭ꯔꯣꯔ 9 ꯀ꯭ꯔꯣꯔ 10 ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯔꯕꯅꯤꯀꯣ ꯍꯥꯏꯅ ꯇꯧꯔꯒ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯀꯩꯊꯦꯜ ꯑꯃ ꯂꯩꯕ ꯉꯝꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯝꯅ ꯍꯦꯛ ꯁꯦꯝ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇꯒꯤ ꯃꯉꯣꯟꯗ ꯇꯛꯅꯖꯔꯒ ꯂꯥꯛꯆꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯑꯣꯅꯝ ꯁꯦꯝ ꯎꯅꯕꯒꯤꯗ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯑꯇꯩ ꯑꯇꯩ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯃꯈꯛ ꯆꯤꯊꯍꯧꯔꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯤꯕꯁꯤ ꯁꯛꯇꯥꯡ 82 ꯄꯤꯂꯔ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯔꯥꯁꯤꯇꯥꯁꯤꯗꯒꯤ ꯇꯧꯔꯒ ꯃꯣꯔꯦꯗ ꯑꯣꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯝꯕꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯦꯠ ꯆꯣꯔ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯗ ꯀꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯔꯦꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ 2,000 ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯖꯦꯠ ꯆꯣꯔꯣꯁꯤꯗ ꯇꯝꯄꯥꯛꯅ ꯂꯝ ꯆꯥꯎꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗꯗꯤ ꯅꯥꯒꯥꯒꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤꯅꯤ ꯁꯤꯗꯗꯤ ꯂꯣꯏꯅ ꯈꯨꯟꯗꯥꯕ ꯌꯥꯕ ꯖꯒꯥ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯃꯆꯥ ꯑꯃꯈꯛ ꯇꯧꯔꯒ 80 ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯑꯣꯏꯒꯅꯤ ꯁꯤꯗꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯗꯒꯤꯅ ꯇꯦꯛꯅꯣꯄꯣꯂꯤꯁꯇꯒꯤ ꯁꯨꯃꯥꯏꯅ ꯃꯔꯤꯡ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯅ ꯖꯦꯠ ꯆꯣꯔꯐꯥꯎ ꯆꯠꯄ ꯃꯇꯝꯗ 80 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯂꯝꯕꯤ ꯑꯃ ꯀꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯔꯦꯗ ꯂꯩꯕ ꯃꯇꯝꯗ 2,000 ꯄꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯇꯥꯡꯁꯤꯗ 1,000 ꯐꯪꯒꯗꯧꯔꯤꯕ ꯀꯩꯅꯣ ꯖꯦꯠ ꯆꯣꯔꯗꯗꯤ 1,000 ꯐꯪꯒꯗꯧꯔꯤꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯗ ꯕꯦꯡꯒꯣꯜꯗꯒꯤ ꯃꯣꯏꯒꯤ ꯏꯁꯤꯡ ꯖꯍꯥꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝꯗ ꯅꯨꯃꯤꯠ 25ꯃꯨꯛ ꯆꯪꯕꯁꯦ ꯁꯣꯝꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯉꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯦꯠ ꯆꯣꯔꯁꯤꯗ ꯀꯩꯅꯣ ꯃꯥꯔꯀꯦꯠꯁꯦ ꯁꯦꯝꯒꯠꯂꯒꯗꯤ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯔꯅꯃꯦꯟ ꯁꯦꯝꯁꯤꯅ ꯃꯥꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯗ ꯈꯨꯗꯛꯇ ꯃꯗꯨꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯁꯔꯚꯦ ꯑꯃ ꯇꯧꯔꯒ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯑꯣ ꯍꯥꯏꯗꯅ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯤꯗ ꯀꯣꯚꯤꯗ ꯂꯥꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯍꯧꯗꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯏꯆꯝꯒꯤ ꯑꯣꯏꯅ ꯁꯤꯃ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯤꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯀꯔꯤꯒꯤꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯦꯕꯤꯅꯦꯠ ꯐꯝꯃꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯦꯜꯍꯜꯂꯦ
ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯍꯥꯏꯕꯒꯤ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯤꯡꯁꯦ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯒꯣꯔꯃꯦꯟꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯂꯤꯁꯤ ꯎꯕꯤꯔꯝꯃꯅꯤ ꯑꯃꯨꯛ ꯂꯧꯔꯤꯕꯁꯦ ꯆꯍꯤ 3 ꯐꯤꯛꯁ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯂꯩꯔꯦ ꯀꯣ ꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯅ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯂꯦꯡꯃꯤꯟꯅꯔꯅꯤ ꯆꯥꯃꯤꯟꯅꯔꯅꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯌꯥꯔꯔꯣꯏ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯔꯕꯅꯤꯅ ꯃꯇꯣꯝꯇ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯗꯤ ꯃꯔꯨꯑꯣꯏꯅ ꯏꯃꯥ ꯀꯩꯊꯦꯜ 2-3 ꯑꯗꯨꯒ ꯈꯨꯟꯗ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯏꯃꯥ ꯀꯩꯊꯦꯜ ꯁꯥꯒꯗꯧꯅꯤ ꯍꯥꯏꯅ ꯏꯆꯝꯅ ꯄꯨꯈꯠꯈꯤꯕ ꯑꯗꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯍꯦꯛ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯏꯆꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡ ꯎꯅꯈꯤꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯦꯛ ꯋꯥꯁꯛꯄꯒ ꯗꯦꯜꯂꯤꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯑꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯔꯤꯃꯥꯏꯟ ꯇꯧꯖꯒꯦ ꯑꯗꯨ ꯇꯃꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯥꯏꯒꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯗꯤ ꯂꯩꯕꯤꯔꯦ ꯏꯆꯝꯅ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯅ ꯉꯁꯥꯏꯒꯤꯗꯨꯒ ꯃꯔꯛꯀꯤ ꯑꯍꯥꯟꯕꯒꯤ ꯀ꯭ꯋꯦꯁꯟꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯣꯜꯂꯕ ꯃꯤꯖꯣꯔꯥꯝꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯤꯡꯗꯣ ꯑꯩ ꯄꯟꯖꯔꯔꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠ ꯐꯦꯟꯁꯤꯡ ꯇꯧꯔꯅꯤꯗꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅꯒ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅꯁꯨ ꯁꯤꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯥꯎꯁꯦ ꯊꯝꯕꯤꯔꯦ ꯍꯧꯖꯤꯛꯃꯛꯀꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨꯕꯨ ꯐꯦꯟꯁꯤꯡ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 14 ꯍꯦꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯁꯟ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯧꯖꯤꯛ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁꯤ ꯃꯇꯝꯗ ꯇꯥꯃꯣꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯆꯤꯡꯒꯤ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯁꯤꯗ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯁꯤ ꯈꯥꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯇꯥꯃꯣ ꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯔꯝꯗ꯭ꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯕꯣꯔꯗꯔꯁꯇ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔꯗ ꯁꯤ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯃꯣꯠꯇꯨ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯒꯤ ꯍꯪꯕꯤꯕꯁꯦ ꯐꯦꯟꯁꯤꯡ ꯇꯧꯔꯝꯗꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯑꯩꯉꯣꯟꯗꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯏꯆꯝꯗ ꯃꯅꯤꯄꯨꯔ ꯀꯪꯒ꯭ꯔꯦꯁꯅ ꯑꯥꯏꯅ ꯆꯥꯔꯖ ꯇꯧꯈꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯈꯥꯗꯕꯁꯤ ꯏꯆꯝꯅ ꯊꯤꯡꯕꯗꯒꯤ ꯈꯥꯗꯕꯅꯦ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨ ꯄꯥꯎꯗꯣ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯒꯣꯔꯃꯦꯟꯁꯦ ꯀꯌꯥꯅꯣ 15 years ꯃꯃꯥꯡꯗ ꯂꯩꯔꯤꯁꯦ ꯑꯗꯒꯤ ꯃꯣꯏ ꯃꯇꯦꯡ ꯄꯥꯜꯂꯒ ꯂꯩꯈ꯭ꯔꯦꯕ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯕꯨ ꯌꯥꯎꯗꯕ ꯇꯧꯅꯤꯡꯗꯕ ꯃꯇꯝꯒꯤ ꯃꯥꯒꯤ ꯒꯣꯔꯃꯦꯟꯗꯣ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗꯀꯣ ꯃꯥꯒꯤ ꯒꯣꯔꯃꯦꯟ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯝꯕꯗꯨꯒꯤ ꯗꯁꯥꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯔꯤꯁꯤ ꯁꯃꯟ ꯈꯥꯔꯝꯗꯕꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯑꯗꯨꯅ 2013 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯟꯁꯦ ꯈꯥꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯒꯣꯒꯣꯌꯥꯡꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯈꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯆꯝꯒꯤ ꯇꯤꯝ ꯆꯪꯉꯦ ꯑꯩꯈꯣꯏ ꯌꯦꯡꯁꯜꯂꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯀꯣ ꯃꯇꯝꯗꯨꯗ ꯁꯃꯟ ꯈꯥꯔꯛꯄꯒꯤ ꯍꯧꯔꯛꯄꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃꯈꯛ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯤꯟꯗꯣ ꯇꯤꯚꯤꯒꯤ ꯆꯤꯐ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯇꯥꯃꯣ ꯕꯣꯖꯦꯟꯗ꯭ꯔ ꯁꯤꯡꯍꯣꯝꯕꯅ ꯀꯟꯚꯦꯅꯔ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯤꯗꯤ ꯏꯕꯣꯕꯤ ꯒꯣꯔꯃꯦꯟꯒꯤ ꯇꯤꯝꯗ ꯍꯥꯏ ꯂꯦꯚꯦꯜ ꯄꯋꯥꯔ ꯀꯃꯤꯇꯤ ꯑꯃꯈꯛ ꯁꯦꯝꯃꯦ ꯍꯥꯏꯗꯤ ꯕꯣꯔꯗꯔ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕ ꯑꯗꯨꯅ ꯀꯅꯥꯅ ꯂꯤꯗ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯃꯥꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯅꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯌꯦꯡꯕ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯟꯗ ꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡꯅꯤ ꯑꯗꯨꯒ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯠꯇꯦ ꯍꯥꯏꯅ ꯅꯠꯇꯦ ꯍꯥꯏꯔꯦ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕꯤ ꯉꯝꯈꯩꯗꯣ ꯑꯗꯨꯃꯇꯪꯗꯤ ꯈꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯁꯃꯟ ꯈꯥꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯃꯟ ꯈꯥꯕ ꯂꯦꯞꯍꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯃꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯀꯣ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯗꯣ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯗꯨꯗꯒꯤ ꯈꯥꯕ ꯍꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯤꯡꯕ ꯑꯣꯏꯅ ꯊꯣꯛꯏꯕ ꯑꯗꯨꯗꯤ ꯊꯤꯡꯕ ꯅꯠꯇꯦ ꯁꯤꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯆꯨअल ꯐꯦꯟꯁꯤꯡꯗꯣ ꯑꯗꯨꯅꯤ ꯁꯤꯗꯅꯤ ꯀꯪꯒ꯭ꯔꯦꯁꯅ ꯑꯩꯈꯣꯏꯗ ꯇꯧꯔꯒ ꯏꯆꯝꯅ ꯊꯤꯡꯕꯗꯒꯤ ꯇꯧꯈꯤꯕꯅꯦ ꯍꯟꯗꯛꯀꯤꯗ ꯁꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯕꯣꯔꯗꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯁꯃꯟ ꯈꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯐꯦꯟꯁꯤꯡ ꯈꯥꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ 2013 ꯊꯦꯡꯅꯔꯦ 13 ꯀꯗꯥꯏꯗ ꯊꯦꯡꯅꯒꯦ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯑꯩꯈꯣꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡꯅꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯕꯣꯔꯗर ꯄꯣꯏꯟꯠ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯄꯨꯊꯣꯛꯈꯤꯗꯦ ꯍꯥꯏꯕ ꯆꯟꯗꯕꯅꯤ ꯄꯨꯊꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯊꯥ ꯑꯃ ꯐꯥꯔꯛꯄ ꯃꯇꯨꯡꯗ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯃꯣꯃꯦꯟ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯕꯟ ꯂꯥꯎꯊꯣꯛꯑꯦ ꯏꯆꯝꯅ ꯇꯧꯕꯤꯔꯤꯁꯦ ꯏꯆꯝꯅ ꯕꯟ ꯇꯧꯈꯤꯕ ꯕꯟ ꯂꯥꯎꯊꯣꯛꯑꯦꯕ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ
ꯍꯣꯂꯦꯟ ꯚꯥꯏꯗꯒꯤꯅ ꯍꯧꯔꯒ ꯖꯦꯠ ꯆꯧꯔ ꯐꯥꯎꯕꯗ ꯈꯨꯟꯒ ꯃꯥꯊꯣꯏ ꯅꯤꯊꯣꯏ ꯂꯩꯕꯁꯤꯒꯤ ꯑꯄꯨꯟꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯣꯔꯖꯦꯟꯗꯣꯅ ꯀꯟꯚꯦꯅꯔ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯟꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤꯗꯣ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤꯁꯤꯅ ꯂꯥꯎꯊꯣꯛꯄ ꯕꯟ ꯀꯃꯤꯇꯤꯗꯨ ꯏꯁꯝꯁꯨ ꯌꯥꯎꯔꯦ ꯀꯃꯤꯇꯤꯅ ꯂꯥꯎꯊꯣꯛꯄ ꯕꯟꯅꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯗ ꯃꯣꯔꯦꯒꯤ ꯀꯦꯁꯁꯨ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏ ꯀꯃꯤꯇꯤꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯕꯟ ꯂꯥꯎꯊꯣꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯕꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯍꯨꯝ ꯃꯔꯤꯁꯦ ꯂꯣꯏꯅ ꯍꯟꯗꯣꯛꯈꯤ ꯃꯇꯝꯗꯨꯗꯒꯤꯅꯤꯀꯣ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯍꯟꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯉꯦ ꯏꯔꯥꯡꯁꯤꯗ ꯀꯦꯟꯄꯤꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯤꯗꯅꯕ ꯁꯦꯟꯇꯔꯗ ꯆꯦꯛꯏꯔꯝꯃꯦ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯑꯦ ꯁꯦꯟꯇꯔꯗꯗꯤ ꯁ꯭ꯃꯥꯔꯠ ꯐꯦꯟꯁꯤꯡ ꯇꯧꯔꯅꯤꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 13 ꯆꯪꯊꯣꯛ ꯐ꯭ꯔꯤꯗ ꯌꯥꯔꯝꯕꯁꯦ ꯁꯤꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯂꯩꯔꯦꯕ ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯝꯗꯨꯃꯥꯅꯗꯤ ꯅꯧꯅ ꯋꯥꯁꯛ ꯂꯧꯕꯁꯤꯅꯗꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯈꯤꯔꯣꯏ ꯁ꯭ꯃꯥꯔꯠ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯣꯝꯊꯣꯛꯄꯤꯌꯣꯅ ꯍꯥꯏ ꯃꯥꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯥꯒꯤ ꯐꯣꯔꯁ ꯂꯥꯛꯑꯒ ꯑꯗꯨꯝ ꯐꯥꯕꯔꯒ ꯄꯨꯕ ꯌꯥꯔꯦ ꯖꯦꯜꯗ ꯊꯝꯕ ꯌꯥꯔꯦ ꯃꯔꯝꯗꯤ ꯃꯤꯖꯣꯔꯥꯝ ꯁꯤ ꯄꯣꯠꯁꯤ ꯕꯔꯃꯥ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯅꯦ ꯃꯥ ꯍꯥꯏꯁꯦ ꯅꯦꯁꯟ ꯑꯃ ꯑꯣꯏꯒꯦ ꯅꯦꯁꯟ ꯑꯃ ꯕꯔꯃꯥꯒꯤ ꯃꯅꯨꯡ ꯆꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦ ꯆꯨꯝꯃꯤꯀꯣ ꯃꯕꯥꯗ ꯈꯨꯟꯗꯥꯔꯤꯕ ꯖꯧ ꯀꯝꯃꯨꯅꯤꯇꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯃꯤꯖꯣꯔꯥꯝꯗ ꯇꯥꯔꯤꯕꯁꯤꯡ ꯄꯨꯜꯂꯀꯥꯟꯗ ꯅꯦꯁꯟ ꯑꯃꯒꯤ ꯃꯪ ꯑꯃ ꯃꯥ ꯑꯗꯨꯝ ꯃꯪꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯥꯗꯤ ꯈꯨꯗꯛꯇ ꯐꯥꯔꯒ ꯄꯨꯔꯒ ꯀꯣ ꯄꯤ ꯑꯥꯔ ꯀꯩꯅꯣ ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤ ꯁꯤ ꯋꯥꯁꯤꯗꯤ ꯇꯥꯐꯝ ꯊꯣꯛꯇꯦ ꯀꯣ ꯃꯔꯝꯗꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯑꯒꯗꯤꯀꯣ ꯅꯣꯔꯠ ꯏꯁꯇ ꯂꯩꯕꯤꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯗ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯆꯪꯉꯛꯈꯤꯅꯤ ꯍꯧꯖꯤꯛꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯄꯣꯠꯂꯥ ꯍꯥꯏꯕꯒꯤ ꯌꯦꯡꯉꯒ ꯂꯩꯕꯒꯤ ꯋꯥꯅꯤ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯃꯪꯒꯣꯜ ꯐꯨꯔꯨꯞ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯃꯤꯖꯣꯔꯥꯝꯅꯁꯨ ꯎꯕ ꯐꯩ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯕꯤꯔꯤꯕ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯤꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯤ ꯄꯣꯠꯁꯦ ꯃꯔꯛꯇꯅ ꯁꯤ ꯑꯃꯇꯪ ꯇꯧꯕꯅ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠ ꯑꯃꯁꯨ ꯑꯩ ꯁꯤꯗ ꯄꯜꯍꯧꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯊꯕꯛ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯕꯁꯤꯡꯗꯤ ꯇꯧꯋꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯆꯪꯉꯤ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤ ꯀꯌꯥ ꯍꯩꯇꯦꯅ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯌꯦꯂꯣꯃꯤ ꯀꯟꯕꯒ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤꯒ ꯍꯛꯊꯦꯡꯅ ꯃꯔꯤ ꯂꯩꯅꯩ ꯂꯣꯟ ꯅꯠꯇ꯭ꯔꯒ ꯅꯥꯠ ꯁꯛꯇꯝ ꯄꯨꯟꯁꯤꯔꯣꯜ ꯈꯨꯟꯅꯥꯏꯔꯣꯜ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯒꯤ ꯏꯅꯥꯎꯕ ꯑꯃꯁꯨ ꯑꯣꯏꯕꯤꯔꯦ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜ ꯑꯦꯔꯤꯌా ꯃꯅꯤꯄꯨꯔꯒꯤꯁꯨ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯕꯤꯔꯦ ꯑꯗꯣ ꯆꯤꯡꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯍꯦꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩ ꯇꯧꯕꯒ ꯁꯨꯝ ꯂꯣꯏꯅꯔꯛꯄꯁꯦ ꯏꯆꯝ ꯆꯝꯅ ꯅꯣꯔꯠ ꯏꯁ ꯋꯦꯗꯔ ꯇꯤꯚꯤ ꯑꯣꯏꯅ ꯂꯣꯏꯅꯔꯛꯄꯁꯨ ꯅꯠꯇꯦ ꯆꯤꯡꯗ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯖꯔꯛꯏ ꯑꯗꯣ ꯑꯩꯅ ꯍꯪꯒꯠꯆꯔꯤꯕ ꯋꯥꯐꯝꯗꯤ ꯌꯦꯂꯣꯃꯤ ꯀꯟꯕꯒ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯈꯨꯗꯣꯜ ꯑꯃꯈꯛ ꯇ꯭ꯔꯥꯏꯕꯦꯜ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯌꯥꯝ ꯀꯟꯅ ꯆꯝꯅ ꯃꯇꯝꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔ ꯂꯩꯔꯤꯉꯩꯗ ꯗꯤꯃꯥꯟ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯕꯤꯔꯦ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯑꯦꯁ ꯑꯦ ꯏꯆꯝꯒꯤ ꯀꯩꯅꯣ ꯑꯃꯅ ꯁꯖꯦꯁ ꯇꯧꯕꯤꯈꯤꯕꯗꯣ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥꯅꯣꯕ ꯇꯥꯃꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦꯕ ꯆꯤꯡꯗ ꯍꯧꯖꯤꯛ ꯑꯩ ꯆꯠꯆꯔꯨꯔꯦ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛꯀꯤ ꯄꯤꯄꯜ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯁꯔꯚꯦ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯔꯨꯑꯣꯏꯅ 34ꯁꯦ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯇ꯭ꯔꯥꯏꯕ 34ꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯂꯩꯔꯦ ꯁꯤ ꯏꯆꯝꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯏꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯨꯕꯤꯗ ꯑꯗꯣ ꯃꯤꯌꯥꯝꯅꯗꯤ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯗ ꯃꯁꯤ ꯊꯥꯒꯠꯐꯝ ꯊꯣꯛꯑꯦꯅ ꯑꯄꯤꯜ ꯑꯃ ꯇꯧꯔꯦ ꯁꯤꯗꯩꯗ ꯏꯆꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯄꯦꯟꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯌꯦꯂꯣꯃꯤ ꯀꯟꯕꯗ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤꯒ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩ ꯍꯥꯏꯔꯦ ꯑꯗꯣ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤꯗ ꯁ꯭ꯇꯦꯠꯁꯤꯅꯗꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯃꯝ ꯄꯤꯕꯤꯔꯦꯕ ꯁꯤꯒꯤ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯊꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯕꯁꯨ ꯍꯧꯈ꯭ꯔꯦꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯁꯤꯃꯗꯤ ꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯌꯥꯎꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯝꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯂꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯣꯠꯁꯤ ꯎꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯩꯐꯝ ꯂꯩꯇꯕꯒꯤꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯒꯦꯁ ꯍꯥꯎꯁꯁꯤꯗꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯈꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯀꯣꯟꯅꯨꯡꯗ ꯁꯥꯔꯦꯀꯣ ꯂꯣꯏꯒꯗꯧꯔꯦꯀꯣ ꯍꯥꯏꯗꯤ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯂꯥꯛꯑꯒ ꯀꯣ ꯏꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯅꯤꯡꯉꯤ ꯑꯗꯒꯤ ꯚꯔꯥ ꯑꯃꯨꯛ ꯂꯥꯞꯅ ꯇꯤꯡꯉ ꯂꯥꯛꯇꯣꯏꯅꯤ ꯍꯣꯇꯦꯜ ꯑꯃꯨꯛ ꯚꯔꯥ ꯇꯤꯡꯗꯣꯏꯅꯤ ꯆꯥꯛ ꯆꯥꯕꯩ ꯇꯤꯡꯗꯧꯔꯤꯅꯤ ꯍꯧꯖꯤꯛꯀꯤꯁꯤ ꯐ꯭ꯔꯤ ꯂꯩ ꯑꯃꯇ ꯇꯤꯡꯉꯔꯣꯏꯗꯅ ꯇꯕ ꯃꯊꯪꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯨꯀꯣ ꯚꯦꯂꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯑꯃ ꯍꯧꯖꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯀꯤ ꯃꯦꯞꯇ ꯑꯩꯈꯣꯏꯅ ꯖꯨꯀꯣ ꯚꯦꯂꯤꯁꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯕꯦꯁט ꯗꯦꯁꯇꯤꯅꯦꯁꯟ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯕꯥꯎꯟꯗꯔꯤꯗ ꯆꯦꯟꯅꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯒꯥꯂꯦꯟꯗ ꯈꯨꯟꯗꯥꯔꯤꯕ ꯑꯪꯒꯥꯃꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯃꯥꯎꯒ ꯆꯦꯟꯅꯕ ꯂꯥꯛꯄꯗꯒꯤ ꯃꯥꯎ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯤ ꯀꯣꯍꯤꯃꯥꯗ ꯗꯤꯃꯥꯄꯨꯔꯗ ꯀꯩꯊꯦꯜ ꯀꯥꯔꯝꯕꯅꯤ ꯑꯗꯨ ꯁꯤꯗꯩꯗ
मतमदुगी इरांग से लाख मतमदा माओ की कम्युनिटी सिंसी इतनी कम्युनिटी है तारे आइडिया मणिपुर माओ से मरोई बनी मणिपुर बॉर्डर नहीं सही अराइब मोंग सोल्यूशन पुरंगब होनब मतमदा रसागी तमोना मतमदुगी कमिटी अमगी कोई जुको वैली की उतांग सिदा कोइना चंगथोक सेंसिन जानदब से लाख मतमदा माओ नाइबिन सिंसी अदुगा मसे कम्युनिटी सिंसी लंबी दा बाबुदा चतप यारक्तबा अदुगा कोइमादा माओगी मार्केट लेरंब सिंदु थिंगपसिदा एज इन स्पोक पर्सन ओइबिगे नताई सिगी मतंग सिदा तमोना कर्माइनो सोल्यूशन पुरकिबगे अदुगा होजे मदुगी खुदम मोइना कोइ मदुगी माओगी एमआई बिन सिंसी सिंति चिंगमेरोंग द टेम्पररी मार्केट माओ मार्केट आइदिन लेरे अदो सिगी मतंग तमोना मसे एज ए स्पोक पर्सन मोइना सोल्यूशन जे कमाइना पुरकि मतमदुगी स्पोक पर्सन मोइना कमाइनो सोल्यूशन जे पुरनो होना बदा गे हाबिद मियाम द अराइब मोंग द पाउतबी उदा चंदमने यामना नुक्सिबजा ऐसिंगी माउ मराम पुमै आंकुल सावरमबसे अखोई बिजनेस ओइबे अखोई इचिनाव सावरमबसे लाले हायो चुम सागे नंगी जुको गिसे लाक्ट्रेनेदा 2008 दा तुमजोय को फजगर जाने तुमजोय बाजार दगी खितंग चंगलगा अखोई ओइबे लमदि एमआरके मम लेरमे मधु अइन सुखन मरे 2004 तत्ते 2004 ममंग आई सोक्से कावरे अदु केमम लेरमे एमा नागालैंड की ट्राइब सिंह चंगलगा कोई फजगर सा जरा दु दाम अम सेमदेलपनि दाम सेमको मतमदुदा कोई तुमजोगी खुंजाम याम सलगा मखोगी दोजर मै थारुबा खोलबो तौपा अदुदगी इवल तुमजोगी बाजार खर फावबदा नागालैंड आर्म पुलिस न फारगा लोकअप द जेल थम्बा अदु मतमदुदा अखोई गवर्नमेंट ना आइगी तुमजोगी बाजार से लेपीबगी महत्ता मतमदुदा लेगंबा अखोई एमआर फोर्स से होंथोखरी मधुगी नियमदबदुना मरम ओरगा आइना 2008-9 सिदा चलकांदा लाव हुजिक्ति अखोई लेरे मतमदुदी नोगे अखोई खंगनदि अखोई लेंगाते अखोई वारि सासिला ओ आइना हाइबा मतमदा मोइना करी खमै खंगला अखोई नखोई के लेंगाते अखोई थाजति मरमदि करिगिनो हर कांदा तौगनी तौरक्ते अदु होरेन नोय लायन अखोई समगोनी मोइगिदि यमतु आधा दाम साजलगा पुखी तौथोखरे नगारेन आम पुलिस nga lei होरेन नोय हनखरगा खबरदा हेंग यावरानी अदा अखोई मो फाबला अनि मोय अखोइना जंगल चतु मतमदा लौ चतु मतमदा अखोइ हरासमेंट पिदानी अदुना अखोई मनिपुर गवर्नमेंट अखोई वारि सानबो थास नक्सिद्रा अदुबु ngasi anuba गवर्नमेंट से लापदैदि पुलिस आउटपोस्ट मा हांतोगा अखोई एरिया रो अखोई सेपोरिना अखोई आर्मी ना अखोई आर्मी नागा लई खरे तुमजो बजान क्या दा हरो सी तो बिरमोना कनाना खुद खुलाई पारगा कनाना मनिपुर थुवाइगनि चतोरी ओली भैली सिकक्तदा सेक्रेटरी कक्तदा शासन तौरगा लेरम लेंगा मोरम या सही कुंट्रा फुस चिन अदुगा होजिकी तुमजोगी कनो गिसे जुको बेली गिसे यामना नुक्सिबन आई नोंमा पाउसी अमा सम पाबा मतमदा माउ स्टूडेंट नेना मनिपुर गवर्नमेंट मतम अमा खारम हाना अखोई क्यारा हन्ना मनिपुर गवर्नमेंट अखोई जुको से कन्वीनबा माफीनबा हाइजखरे अदु हुजिक अंगामिना लंबी सेमजलैसी नागालैंड 10 किलोमीटर फारे अदुना सिदैदा विथ अमा हप्ता अमगी मनुंगदा अखोई लंबी सी सेम से थिंबिद्रगदी अखोई मखन मखागी खुंग चंचलगनी है माउ स्टूडेंट नेना अखोई पेपर अमदे पेपर थ्रेबदे अदुदगी ऐसी हेक पाउ से ताबगा आइगी कॉलेज तौरगारा कोई माउ चलगा अखोई माउ यूनियन ऑफिस दा ततुबीदा लेबने माउ यूनियन ऑफिस अखोई मीटिंग तौवे मीटिंग तौर मतुंदा पोजामना फगे पोसे फंग मतुंदा कमिटी में फॉर्म तौवे आई कमिटी मक्से आई कोकता हुजिक लेजद्रे को निसम ngамजद्रे आई से मतम नमितुदा आई से वहांग ओइ माउ की मतुंदगी स्पोक पर्सन मोइना कोई जुको बेलेगी होना कन्नबगी होना तौबा कमिटी दुगी आई से सोफासर होना तुगे हापगा अदु बदुंदा क्या हन्ना कोई मतमदगी से को गवर्नमेंट दा कोई चमदा हंगत चई मनमोनम पिजै यारगदी कोई जुको गिसे किदम सेरियसली लौरगा तौबियु कन्बियु हाय
ꯃꯥꯅꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯕꯟ ꯇꯧꯗ꯭ꯔꯤꯈꯩ ꯀꯣ ꯍꯦꯛ ꯂꯥꯡꯗ꯭ꯔꯤꯈꯩ ꯊꯨꯒꯥꯏꯗ꯭ꯔꯤꯈꯩ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯁꯨꯛꯇꯥ ꯇꯥꯔꯝꯗꯦꯕ ꯃꯣꯏ ꯂꯩꯅ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯀꯤꯂꯣꯃꯤꯇꯔ 10 ꯅꯥꯒꯥꯂꯦꯟꯒꯤ ꯗꯣꯖꯔ ꯀꯩꯀꯩ ꯇꯧ ꯌꯥꯎꯔꯛꯏꯅꯤ ꯒꯣꯔꯃꯦꯟ ꯌꯥꯎꯗꯅ ꯀꯅꯥ ꯂꯝꯕꯤ ꯀꯛꯄ ꯉꯝꯒꯗ꯭ꯔꯣ ꯑꯗꯣ ꯁꯤꯃꯥꯏꯅ ꯃꯤꯁꯦ ꯈꯣꯏꯗꯧꯁꯦ ꯊꯤꯜꯂꯒ ꯊꯅꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯆꯟꯗꯝꯅ ꯍꯪꯕꯤꯒꯗꯨꯗ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯅ ꯑꯃꯨꯛ ꯂꯩꯕꯤꯔꯦ ꯀꯣ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟ ꯑꯄꯦꯟꯗ ꯂꯣꯏ ꯎꯅꯔꯦ ꯀꯣ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯇꯣ ꯇꯥꯔꯀꯥꯟꯗ ꯂꯥꯏꯌꯦꯡꯁꯪ ꯄꯨꯊꯣꯛꯑꯦ ꯆꯥꯔꯣ ꯄꯨꯊꯣꯛꯑꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯔꯦꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯇꯧꯔꯦ ꯀꯣ ꯆꯦꯡ स्कूल का साथ तो फ्री में पीजे रहे चला वाला ले यूनिफॉर्म लेने पी रहे लाइट लेने पी रहे मिये भी हमें तो हिंदू चलने का कोट खरीदी तो है बेसिक नहीं तो या लोग तो हम खरीदी तो है है बा अरे चीज़ चीज़ अपन ने सपोर्ट तो कर ना चीज़ एक कोई किन्हें ते मणिपुर की पुंग कुरिंग बा इवन ऑल इंडिया की ना मैंने रैंक में लाऊं तमदा 1 2 3 दा सबक तो वो फजब की पीरी भी रहा ये कोई फत्ते है कि सरकार का पीरे इमुंग अंदर लामंगा पीरे जे कोई फत्ते है कि ट्रेन स्टार ऑफ द सब्सिडी लाखरा लाऊं तो मैं लाऊं सिंह ट्रेन है मकुंग चाहे भी मिशी भी कोई फत्ते है कि ट्रेन अरे कि चिंगी निमित है ना चिंगी लीडर चिंगी निमित है लाल लगा अराई मोंग दा पेन दा तौरी ना चीनी हाँ नदी कदर ऑनलाइन सेमा मतंग मिनिस्टर मतंग उन्नत क्या है मतंग था क्या चंगे पा प्रोजेक्ट करिया ने अकोई संदमनी से नंग से दायित्व ने लोअर से बा नंग से एजुकेटिव इंडिया ने लोअर से बा नंगी आई खुन की थबा में नंग नंग ले तौल ले बा हाँ नंग खंगनी मथंग तांग ट्रामा दे नंग आई ऑनलाइन सेम तमनी सीधे जो ऑफिस में ऐसे रोज की रहे बा मतलब जो माय वन चल रहे बा अतो कदी मणिपुर का खल कदम नट्रो कुमुइना सिनिदा अदुना सिमाइना अफब तौरपदि कोई पै हाइबा ताई फतब तौरपदि फत्ते हाइबा ताई अदु सिगी पोर्ट अकोई नंग सारे की चम डिमांड तौजरे पोर्ट दा गवर्नमेंट ना एटलीस्ट 60-70% थबक तो वन थोरपनिना कमायने कोई मोइने फतबम तौरपदसु सि फत्ते दा खुदो मिदि दम थेलि तब जस्ट मथंग दा मैं वखम कोई अबे वखम सुइना ओर पे याबगी जे लेरे मतंगी पुजन कनासु ngaibite aduna aina aroi boina hangba wahang se di waru se lakti mangda government na haidi husi paliba government sina kogi onabar nongthumban beren singana hek panba horpodi government sina popi anba horpodi information center for hill area manipur na initiate togduna singi maru ribin kuki tabalam da fawda area da kogi naga tabun nagagi area da fawda khongjang kayama sanction le si kamana community sing si initiate tawrakanda popi thar mi sing to kamana initiate tarakanda popi yan bi khongjang sinda information center for hill area na karamana kalma monda masi samnarakanda makoi masi ki khongjang sida yaurupagi habitu gi matangda as a 100% again hojina advisor moina kamana masi initiate tawbigi habitu amtang araiba monda miyam thabina ba yamna nuksijane yamna nuksijane moi leidi leitabanina hanta akoina khangeda अखोई मणिपुर लान तारे इसी कुकी लोइना मुनते तना नते पाने की संग कुकी जिंगी ननी नतबा मानी मानी नरंग नहान अखोई के अराबाई की आई की चासिंगना पी में सोइबदे संगे फजन थातो खरे को नरंग नहान आई की इसामा ड्राइवर अमा आदा तौई थादोर ए बजा थादोर बनिंग थौगी मयुंदो मैं थादो मी खद यावनी हरिबा अफबदे तुम यावे को मी खद यावनी है सिगी पोर अमा कोई लापा होरे नको जे सिगी नुआइबा मने को अदुदा आइना होजिक पॉपी की मता से नुआइबा से कइनो हर कांदा कुगी लैना सिना यामना फजन मखोइदा मतम थाय हाना फाती नो यालो को यान दे फानी को तो थिरु कान दे पॉपी ngara पॉपी दुदी करिनो से खुला पाइबा क्यानो कोई ले मिस सु तो मिस खुला पाइबा तराम the government amadi asana palamadi manu government dormis magunu khulai paira ga makoi funding si hoji khoi na khangai dana bangladesh ki khujawam ba but Israel ba kra de kino ka drugs de kina aduna moi de line paisa tala lai capital puthon re ko maru pire lopagi paisa phang sima na to line paisa talan ba aduga nana oja sandamani na copy do thabagi rupa lising tara phangudu moi de pakro amane कागसे सिमाय तौरगा मतम अमदा मागी
ꯀꯣꯝꯂꯥ ꯊꯥꯔꯒ ꯄꯣꯄꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯊꯥꯔꯒ ꯌꯥꯏꯉꯪ ꯊꯥꯔꯒ ꯃꯔꯨ ꯃꯔꯥꯡ ꯊꯥꯔꯒ ꯒꯣꯔꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏꯅ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯁꯤ ꯏꯚꯟ ꯅꯣꯗꯦꯜ ꯑꯦꯖꯦꯟꯁꯤ ꯇꯧꯔꯤꯗꯅꯀꯣ ꯇꯧꯅ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯃꯈꯥꯗ ꯅꯪ ꯑꯗꯨ ꯇꯧ ꯖꯪꯒꯜꯁꯦ ꯀꯣꯛꯊꯣꯛꯂꯣ ꯂꯣꯏ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯎꯔꯛꯏꯅꯤꯀꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧ ꯁꯥꯎꯋꯦꯕ ꯂꯩꯀꯥꯏꯗ ꯁꯥꯎꯋꯦꯕ ꯑꯗꯨ ꯄꯣꯄꯤ ꯊꯥꯔꯝꯕꯗꯤ ꯃꯣꯏ ꯇꯁꯦꯡꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯒꯣꯔꯃꯦꯟ ꯑꯃꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕ ꯉꯝꯃꯤꯁꯦ ꯃꯈꯣꯏꯗꯨꯅ ꯐꯥꯏꯅꯥꯟꯁ ꯇꯧꯔꯒ ꯊꯥꯗꯕ ꯄꯣꯠ ꯑꯣꯏꯔꯝꯃꯦꯕ ꯏꯅꯥꯏꯅ ꯐꯥꯈ꯭ꯔꯦꯅ ꯄꯨꯊꯣꯛꯈ꯭ꯔꯦꯅꯀꯣ ꯁꯤ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤ ꯄꯣꯄꯤꯒꯤꯁꯤ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯒꯣꯔꯃꯦꯟꯅ ꯅꯤꯡꯊꯧꯁꯦ ꯈꯔ ꯐꯥꯕ ꯍꯧꯔꯛꯑꯦ ꯃꯣꯏꯗꯤ ꯌꯥꯟꯒꯦ ꯍꯥꯏꯔꯁꯨ ꯀꯣ ꯌꯥꯟꯒꯦ ꯍꯥꯏꯔꯁꯨ ꯑꯁꯣꯝꯗ ꯂꯩꯔꯦꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯥꯟꯕ ꯉꯝꯗꯕ ꯀꯣ ꯁꯣꯝꯗ ꯆꯪꯉꯦ ꯃꯣꯏꯅ ꯐꯨꯕꯤꯒꯗꯧꯔꯦ ꯁꯣꯝꯗ ꯂꯥꯛꯑꯦ ꯃꯣꯏꯅ ꯐꯥꯒꯗꯧꯔꯦ ꯆꯥꯎꯅ ꯑꯋꯥꯕꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯤꯡꯊꯧ ꯐꯥꯕꯁꯤ ꯁꯤꯝꯗꯗꯤ ꯇꯧꯍꯟꯕꯤꯒꯅꯣ ꯑꯩꯒꯤ ꯏꯆꯝꯒꯤ ꯀꯣꯂꯤꯛꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯏꯆꯝꯒꯤꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯇꯕ ꯑꯝꯇ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡ ꯉꯥꯛꯇꯅꯤ ꯏꯆꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡ ꯉꯥꯛꯇꯅꯤ ꯑꯃꯠꯇ ꯃꯥꯡꯕ ꯁꯦꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯝꯇ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯐꯥꯔꯦꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ KKL ꯐꯥꯎꯅꯔꯦ ꯑꯗꯨꯗꯒꯤ ꯆꯤꯐ ꯑꯦꯛꯁꯤꯀ꯭ꯌꯨꯇꯤꯚ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ KKL ꯍꯥꯏꯁꯦ ꯀꯨꯀꯤ ꯆꯤꯐ KKL ꯍꯥꯏꯅ ꯑꯃ ꯇꯣꯉꯥꯟꯕ ꯑꯃ ꯂꯩ ꯃꯣꯔꯥꯏꯁꯦꯜ ꯑꯃ ꯑꯗꯨꯅꯦ ꯀꯨꯀꯤ ꯆꯤꯐ ꯑꯦꯛꯁꯤꯀ꯭ꯌꯨꯇꯤꯚꯅꯦ ꯑꯗꯨꯒ KSOꯅꯦ ꯑꯩꯈꯣꯏꯁꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯨꯗ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯆꯥꯝꯃꯃꯨꯛ ꯄꯨꯜꯂꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯅꯤ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯥꯡ 13 ꯑꯣꯏꯒꯗꯕ ꯃꯥꯜꯂꯦꯀꯣ ꯃꯃꯥꯡꯒꯤ ꯍꯧꯔꯛꯄꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 13 ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ 2023ꯒꯤ 23ꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯆꯪꯉꯒ ꯑꯩꯈꯣꯏꯁꯤ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥ ꯂꯣꯏ ꯌꯥꯎꯕꯅꯤ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥ ꯂꯣꯏꯅ ꯌꯥꯎꯔꯒ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯣꯄꯟ ꯐꯣꯡꯅ ꯑꯩꯈꯣꯏ ꯈꯟꯅꯕꯅꯤ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯄꯣꯄꯤꯁꯤꯅ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯈꯪꯉꯦ ꯀꯣ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯅ ꯁꯤ ꯇꯧꯕꯁꯤ ꯁꯣꯛꯂꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯕꯅꯤ나 ꯅꯣꯏꯗꯁꯨ ꯃꯌꯥꯝꯅ ꯀꯨꯀꯤ ꯄꯣꯄꯤ ꯍꯥꯏꯔꯕꯅꯤꯅ ꯅꯣꯏꯗꯁꯨ ꯂꯣꯏꯅ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯁꯨ ꯆꯦꯟꯊꯍꯜꯂꯦ ꯑꯗꯨꯅ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯁꯦ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯔꯁꯦ ꯍꯥꯏꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯗ ꯇꯥꯡ 13 ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯃꯌꯥꯝ ꯅꯤꯡꯊꯧ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃ ꯂꯧꯔꯒ 17ꯗꯒꯤ ꯑꯩꯈꯣꯏ ꯄꯣꯄꯤ ꯌꯥꯟꯕ ꯍꯧꯈꯤ ꯖꯅꯋꯥꯔꯤ 17ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯗꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯆꯪꯉꯀꯥꯟꯗ ꯀꯣ ꯅꯨꯡꯇꯤꯒꯤ ꯄꯣꯄꯤ ꯌꯥꯟꯕꯁꯦ ꯑꯦꯀꯔ ꯑꯗꯨ ꯌꯥꯜꯂꯦ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯐꯥꯕꯤꯔꯅꯨ ꯑꯁꯣꯝꯗ ꯆꯪꯉꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯨ ꯉꯥꯏꯔꯒ ꯂꯩꯔꯦ ꯁꯣꯝꯗ ꯊꯣꯛꯂꯛꯑꯦ ꯄꯨꯂꯤꯁꯅ ꯉꯥꯏ ꯂꯩꯔꯦ ꯃꯣꯏꯁꯤ ꯌꯨꯝꯗ ꯇꯨꯝꯗ꯭ꯔꯦꯕ ꯖꯪꯒꯜꯗ ꯇꯨꯝꯃꯦꯕ ꯇꯁꯦꯡꯅ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯛꯄꯗꯒꯤ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯐꯥꯔꯛꯑꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯌꯥꯎꯔꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯄꯣꯄꯤꯁꯦ ꯌꯥꯟꯒꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯄꯥꯏꯈꯠꯂꯛꯄꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯅꯤ ꯑꯅꯤꯁꯨꯕꯁꯦ ꯑꯩꯈꯣꯏ ꯁꯥꯏꯀꯜꯗ ꯆꯪꯉꯒ ꯁꯥꯏꯀꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯀꯤꯝꯌꯣ ꯃꯥ ꯃꯁꯥꯃꯛ ꯌꯥꯎꯔꯦ ꯆꯤꯐ ꯑꯦꯛꯁꯤꯀ꯭ꯌꯨꯇꯤꯚ ꯌꯥꯎꯔꯦ KSO ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯌꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯜꯂꯁꯤꯀꯣꯅ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯁꯨ ꯌꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯌꯥꯜꯂꯕꯅꯤꯅ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯒꯤ ꯐꯥꯕꯤꯈꯤꯗ꯭ꯔꯦ ꯌꯦꯁ ꯁꯤꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯨꯅꯦꯝ ꯆꯪꯉꯤ ꯇꯨꯅꯦꯝ ꯁꯥꯏꯠꯇ ꯎꯈ꯭ꯔꯨꯜ ꯁꯥꯏꯠꯇꯁꯨ ꯁꯤꯒꯤ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯗꯁꯨ ꯈꯔ ꯂꯩꯔꯝꯃꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯌꯥꯜꯂꯁꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯅꯦꯝꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯎꯅ ꯃꯤꯇꯤꯡ ꯇꯧꯔꯒ ꯌꯥꯜꯂꯁꯤꯀꯣꯅ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯌꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯣꯄꯤꯁꯤꯁꯨ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯄꯣꯄꯤꯒꯤ ꯃꯇꯥꯡꯗꯒꯤ ꯀꯨꯀꯤ ꯑꯗꯒꯤ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯛꯄ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯋꯥꯔꯛꯄꯗꯒꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯤꯅ ꯅꯣꯏꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯇꯣꯉꯥꯟꯕ ꯑꯃ ꯌꯦꯡꯉꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯃꯤꯅꯤꯀꯣ ꯋꯥꯈꯜ ꯈꯟꯕ ꯃꯤꯅꯤꯀꯣ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯎꯠꯂꯁꯤꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯈꯤ ꯑꯗꯣꯝꯅ ꯏꯪꯂꯤꯁ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯒ ꯅꯣꯔꯠ ꯏꯁ ꯇꯣꯛ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯧꯖꯤꯛꯅ ꯚꯥꯏꯁ ꯑꯣꯏꯕꯤꯔꯤꯕ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯃꯌꯥꯝꯅ ꯕꯣꯏ ꯍꯥꯏꯔ ꯈꯪꯅꯕꯗꯨꯅꯤ ꯑꯩꯈꯣꯏ ꯋꯥꯔꯣꯏꯁꯤꯟꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯦ 3ꯗꯒꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯦ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯊꯥꯛꯇ ꯌꯧꯔꯛꯑꯦ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯁꯦ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯍꯨꯝꯗ꯭ꯔꯥꯒ
terrestrial lebaksing atana ngamkai 22-327 square kilometers sing atana lai adamda the ching ayam exposed to the fencing to the level area sing chi ayam na bawsi da hill area su member oji ayam sing ni commission sina border area dinga aga lai na lai aduna adida sida mamalon ngangba manipur ni sim india da lakh tara 17.61 ni asi manung da manipur ta gona lakh tara maga 15.22 ni ado mamalon si single level migrant sing raw sing hai tare kang kun thag mari si jina kun thapan sore sing tribe se adu mete pangasu mamalon ngangi adu moina ling language na single level ngangi adaina sumaina apun bagi sagla ko sattam si lakh kun gani pat te lakh 1794 gi ba population man lai aduga pak chawgi sangi yang bada ko 10% gi beli dalai aduga ko gi hojik si kang irang sina maram mudina kang bai kang ko hening de internet kan gi man lawe ko gi thon to go madi thok as a information center for here area we community khaidana we sona samna yadama amal mo ko ko no khaidana isam mai pangna changchal ko khongjang sida hojikti rai phadara way out se matam mama soidana loidabadi yadabanina as a on the president adu hojik advisor ko nina hadak da suira ma thokiba lere di pangal marakta thajana da lake tormasu amona risk lawra ka da social media da mi disini pu ga tamna iba kana smiyam na filam yan no alu ni ado as a information center for hill area na kugi inclusive manipur idea of manipur sida warusin amna kugi suggestion kitang warusin ji kamaina prakati irang ji kamaina loisin ga haiba da tamuge tamona social media da ide hulu uzele ko ado tamona as a sigi notice window tv akhana ba any talk sida tamona warusin amaka yamna tentakna miyam da arai mong da apindu tobina ba yang chiri thokriba irang sidi akhoi marakta fataba mi dum lai pamungda phamaga yam sanaye moigi susum pamungda phamaga yam sanaye kra thokdaba numisimakta hei nangaramda akhoi exam gi meeting tobuni ai kuki china ba yaur kanda khar pose hoina chu khar taba lai ko ado ngasi gi rally ji chalasanu aduga hayeng mak akhoi kuki mp ke soma ya ju phaminaraga government ga phaminaraga kadai da no akhoi hori si haiba madi akhoi mention da yaroi haidana megi tang ahum natra horisa sigi ayuk si bawde akhoi nagaramda akhoi gi apun bagi ba akhoi gi sibe ba jari oi ba piso simre gi ma gi mayumda ai gi chosampor gi kari isna lo yaoga yam nungai ne fe sa chaminar meeting bau thoi pon da numisi ayuk adubu atamna ngasagi akhoi na government na warong drugs na sangthal lo popi yalu mayam sigi ningom pom khadi dum leram sigi port khar leiba adagi muk sigi marak sida aina yamna nuaitri ko yamna nuaitri kaino kanda amuk sigi anobo government se thugaina bo hona ba port khra sigi irang je lakane habdi moi do udaba adu chingi mla khar ga tambaki mla khar ga su pundaba nate pullaga timam leiru sidagi su onaban sem lakani kana jim thugaiba to yani yarwa to pot se sigi government je thugaina bagi pot lalong ama yauki aduna pot se madudagi aidi adumai tawudagi soi khibra haibagi wakal aingon chingna basu phawi ko masimang ne de haibna te chingna basu phawi aduna hojik sei thokibdi thokre to kasu khangje daba irang da yauje daba yumna nungaina surga leijaba lairik parga leijaba mayama hawaina ponta pi khre koi maiti desu kuki desu akan mi didi lo le hawani na moi di maswai ngasi su hingi ko ado makoi do jisu ning makambu ne babu jisu na makoi bu ngakpi ro he soiden makoi babu jisu thajaba tribe moi butar ga di ko kisina usina makoi gi mata babu jisu na nam da di ti ne maram di moi ne to government na ba government ne to am da na kari gi maiti de to bu no sidi akoina ai information center for Manipur gi founder personnel more ga hoji ai advisory more ga ko kisina uchum have seen this way have ko ado kuki yari je loina nate ku loina nate ngara mo ai gi cha ma thado rai dine ko adu gi makta adagi se kaunpi de cha ni mang gi do moi ma sem phunar kanda ningthau sok le horim ni mi nya ma so horim ni ado nongai kai pusang din manung de po loina le manung ya ma le adu bu atamna na sai Bangladesh gi lakhiba Burma gi lakhiba moi khajina khoi gi ngasai gi Mizoram chief minister ga harise koi saman khabi yaroi harise moi Burma du oi gi haribra amadi leidana ko phong thok bro
시군바 모이기 마카드 레브 에젠 카든 거 이나 하이저리세 고키 로이나 문나티 아두나 거기 솔루션이 포럭시 ano sei la ko lo na so na waru sing ya pin do 아노고 세히시다 거기 와루실라만 락세 하이버 다르가디 거기 쿠트 파이비리세 야마 잭슨비가 자티 프룹 아마나 와로그다바 포스 거기 비다 social media 다 마루에 아도 고직세 와산다바니 거기 과이게 나이타버세 그리노 하르칸다 룹세 양마 ai tatna ai media gi chinau din so inga sia film to lup ama semba se on manipur thol ga semba se ko mi kun na dum yai kun sana dum yai mi kun pa lei ba jaga se di mi kun lup ama semba di lup ya suran sigi manung ge hejenda nungai ba se kari lei no khangge khara ma di yung su wang khan nei hai khara ma di gari ga se nungai ba tong nei hai ko 70% ngoi ba se adun lup masa ju phung to poi hai ko sini maram mor kanda 시즌은 말은 뭘까 하나 거기다 묵나고 이걸 다세나다 이걸 지금 란지 막다자 뭐지 분노야 돼서 그러긴 로싱무야 뭐 이네도 전담이 방가도 닝된 그 생각이 오래입니다 아이지 방가도 닝된 생각이 오래입니다 소변에 잡던 마음 봐 아이기 이런 남식이 제일 신 따라꾼 부활이 되는 거 아이기 이런 남식이 간다 하이따라 아이기 룩두기에 칼레사키 ai look tu ge na khala cha kiba ai ji look chom ge di ya me look kun thra ge ji chem ba ya ni ne ba moi dong no ji chudum percent wo lai ji ya sawi no ko no mya lai ba ma kan je ha ba de ka thok pam khok chang ha oro bi no adu ga pin me dia dai apil mu la ka na sai gi chapter ta kre ko media sing gi look amani ire ko ne ya ka de ta headline pin ne ai han ta ai gi hack sahi ho ga ai gi facebook account da ai thagat chai karino जाति काउंट यामनी ना जाति काउंट के वो पोस्ट है सिमदी आएगी प्रिंट मीडिया सिंगना unity in diversity इलेक्ट्रॉनिक मीडिया सिंगना सिमदी इबीगनो मरम दी 2013 द मदुन मरम ओरगा कनागुमना ngalak khiba karagumna manu hune de natraga disasel award nei nagi biduna kanagum jati ma ki thamoi soga le hawe ba maduna phukna ba se dum laina ama pok le habani ko laina means haksang dana ana ba poe somdana Dr. Chandamani na ingon ngang ge do Chandamani ji challenge so gudam ni ko haiba wakal chingna bang kak lai ki si jima ai anau sahi la pasing da ai gi print media da ai appeal tok jari ani shubuna ko gi puari si ti lising tara kun lai ba gi puari si bo lup amana mapu ga ta ira ga kai gi no ba phongbi ri si no chumna sigi damak research so ba khangai me am na no chumna nei na ba da puari gi mapung pha ba ngam ne ba pung amadudha mi amani ne halai ne ba adudadi asoibadu meyam yawramnina jatidi yamna tabnina aigi manipur ne leijeri be koisi ningu yam ka helle ba simtanga pangwi dana ba nei nabi dana ba apel to sini aduga akoi jati yamanina kangluk yamanina pauksi iba matam da yamna saksanbi lipsing nasu ai media ka dai hankachari maramdi puari ke mai leina ba काउ काउ की होय पोस्ट से लुप अमने त प्रेशर अम थादोरक पदा चिंतंग विगनो मसिमतंग एडिटर मगी पावर थबि सी माने अखोगी सोशल मीडिया दा अदु एडिटर सिंगना रिपोर्टर सिंगना सिगी पाउ इसी खर कलेक्शन तौराब को मणिपुर सिदा आइना फतबा ngang ta halaktraba mana फतबा ngang mu tahalaktraba अदु अगदि सोई सोइना अखोय मणिपुर ai ma sati ma porpung ham ne ba santi law se koi mai dei ka ta te kuki mer ka su law ri na gana su law bi ri mai dei pang na su law bi ri ba adu gai aroi ba da ai ki irei cha kuding ma ta ina tham de ning ba se hojik se kuki na mai dei de lan ta ra ga iram nam si yellow mi ba koi se mi oi le sim pya di fiji oi na dim na han na nam lai kaya ma thawai na pon tha pi ma sigim na khungang ga jingong jingya da lan ngai ba ai ki khungang gi sinau sing si Sana ko huliba, fi laila puiba, anak bagi tahu ni macam se tempat tu laila bani pui tempat tu laila, kau macam kaina ke tahu ni. Sini marak sida, kau jika kari gino, sangkai mulai. Kari gino apa umi warak mana mu thulai sih. Warak tu umi do, lau nang lam hemani na, nang adu tu amani na, aku ikut ngaku si jauh kita ni, pusan bio apa, mi amu katang di mana thomang mani ni yang apa do, homoi do, aku mi masing hen kata benar do. aduna ai gi fruitsa khuding makta lanji ba thengnari ba idei cha khuding makta sen khai ba lepiyo
warak wateng matang matang lepiu warak piu pusan piu lam hen bedo lana ko yonsi akhoi gi mi oisi yeng na boina uruisi ko akhoi loina warabani wari ngai mal sidamu bom thabdele na taba inga simak post ama tawbani nomai caption biren tawba ma do warga kaya ama mayang ni pangaga lakhra mi ne ba noina ngasi bom thamido noina ngasi non kapis warabi gnu ko yendam hana ka kanse yendam laitradi noi bom kai thabuni nomai kai thamni ko kai ka puni ko yendam do laitra kana aduna yendam ijati tong kanse yena bo bom tong mai thi ba pisi ko lo selakpada ko ngasa aina mang thamje gi ba podcast aigi irisa khuding man ngang chamina ba aduga print media electronic media sina kita ngang chamina ba aduga akoi adu waragadi akoi apun manipur ma lakna mo hona bada akoi athugu matamda akoi ai mai pa pung angani haiba wakhallon se sima khaktang miyam da ai ngolungna akoi group na wakhallon se akoi khuding ma ki thadong mina si haiba wakhallon tawraga akoi energy se mayam na nungai triba miyam da pen na lai mayam do energy si da akoi miyam apun ma santi ma lakmina matung da energy si da biometric lobus da akoi miyam ngai won challaga 1961 matunga lakpado moidan Burma gi irang thil lorga halan krasi 61 ngamang le ma mayam do aduna akoi manipuri oine nuchi chana na le minna si ai wa pun